India Langak na chatlu hairaga chatpa fammu hairaga fambagi thawong mapi mapa oibasingna tawduna leiraga di leibak asi kanba ngamloi Manipur asi mitopna natraga India na kangani haiduna leiraga di Manipur mutkigani haina United People's Front Manipur UPF ki advisor Khomdram Ratan na fongdokre wafam masinga si United People's Front Manipur UPF na thabo mama chatharakliba chama mau drama thoirak suba National Reconciliation Man ki sarukama Oina iramdam kanbalup KL ga kutsamnaraga kaibi manaching da laiba Irabot Memorial Park ta Eikhoi amuk hanna kuntaklaroi si haiba hiramda kananaina bagi thauram pangthokpada fongdokhibani thauram aduda Khomdram Ratan na makhata na hai leibak ngagliba mapi mapa oiriba singna leikidraba ipa ipu singi mafamda haikat leikat tamba khakna leibak asi ngak pangamloi leingak pairiba singna lamdam asigi nupi angang amadi miyam kanbadi ngamdraga haikat leikat tamduna leibak ningba sariba asi ubada ikaiba fawi rasniti wala sing lengak pairiba singna India gi wataraga leibak ngakpagi hainabi thadokpa matam oire madugi chatnabi adu makhatana chathaduna leirabadi Manipur khunai asi mutkigani ipa ipu singna iramdam asi ngaktuna thamlambana makhoina leikidraba matamda ikai khumnaribani adubung asi leiriba mirol aikhoina iramdam Manipur asi kanba ngamhaudraba maitai khunai kanba ngamhaudraba apunba Manipur gi saktam kaihandana thamba ngamdragadi tungi mirol na Eikhoi bukarini hainagani ipa ipu singna kanamta gi mateng yaudana Manipur asi ngaktuna ningtamna thamlammi ngasi Eikhoi na iramdam asi mina laklaga kangani amadi Indiana kangani haiduna leiragadi Manipur mutkigani Manipur da thokliba irang asi kanana thokhanbano amadi makhatana Manipur thugainaba karam mathorang tauri haiba Eikhoi khudingmakna khangba mathau tai yeknaba kanano amadi marup kanano khangna thabak paikhatrabadi Manipur kaikhigani masi khangna matam leiringai Eikhoi amata oina punsinduna Manipur kannanaba hotnaminasi haiki thauramadu United Committee Manipur UCM gi President YK Dhiren na haikibada Manipur Kanse Hairabadi maitai sing mapangal kanna leiba mathau tai maitai na mapangal sontarakiba matamda maikai kayadagi Manipur thugainaba hotnarakani maduda Manipur kanba ngamhauroi ipa ipu singna thauna leina mapangal kanna leirambana lamdamasi ningtamna hinglamlibani matamaduda chingtam yelhomi furup sing nungsi chanana hingminarami adubunga sidi Manipur gi furup sing tokhai Manipur thugainaba maikai kayadagi hotnarakli India lengak amadi chinkuki narco terrorist anina punduna chatharakliba saraulang asidagi Eikhoi gi iramdam Manipur asi kanjanaba hotna hauba mathau tai matam asida lengak pairiba rajniti tawriba singna party gi khaidana punsilaga India lengak na thauna leina lamdam asi kannanaba thabak tawbiyu matang asida miyamsu emotion toknga namang tharaga thabak tawroidabani yelhaumi Eikhoi punsindrabadi Manipur kanbada awaba oigani haiki thauramadu United People's Manipur UPF ki President Nongthombam Rupachandra Irabot Memorial Trust Committee gi President Laisram Gunindro EKL gi President H Iboholbi amadi Aramai Tengol gi tongan ba unit singi luchingba singsu saruk yaki lengang mapusing raji do pusing adagi miyang musing jam ikai biyo moina miyam de kan mangam duba miyam gi lam thutu kan ngam duba nupi ngang ju kan ngam duba chai thani pa angang pho kan ngam daga da moina yamna leba ngi musa ga da lai ga pagat galeo masagi jati masagi maram dum mama leba te kan bagam daga na moida khongjom landa khongjom de da ira bo de nupi landa na taga khoi wa jo gu gu na tang ma bu ju kala de ga bising ga dum numisa ya moida te ikai bi khoi masagi maram dum kan bagam duba mare ba kan ngam duba nupi ngang bu sing ga duba makoina mare ba ni musa ga da ipai pu sing lai ka se moida da koi kai bi moi thona bo moi ligin mano ba moi ligin mana ka da leba kallo ba mo samana ka da ida leba lenga da moi thegai no ba Manipur da ina lenga da thegai no gamba lawlo ba ranjura si kyam le ge ba dili gi ka ye ka da leba nga kwa kange si ko ge BJP ge da amo ge da khudi mo ne ha je dili gi ka ye ka da leba nga ko thong si da Manipur ji sum chothare ba moi na koi usilan da ba aina thamjeni se aduna Eikhoi chungba chai tre khuda bu gi aduma timing la ko se sida Eikhoi amona ipai po sing se masi ni se ka da moi gi thona da lo ka da koi leba kana bu gi wa khan mo lu pura ka ne ba ko da andaki thawrum ji pangthok di bu iramdamda mission oina hingaba isagi iramdamda ifiju wala ba palendagi henbagam draba chengmai henbagam draba mapan chabda flight na tade khoi chapagam draba khoina khoi amikai draba aigi pai phuna di kamising maharajra pamay maharajra khoi gi ngam khoi se niti tori wang ba sandu bagam meba amna jaw khoi je ngasi khoi di khoi gi ngam khoi je tampakti hendu bagam draba khoi ati igai nai ne ba sigi matang gi khoi machen pun bagam draba je si masimu ityas da khoi amu bu kali ne ba ngasi khoi di khoi gi pai bu je lai kali ba moina khoi bu kan bi bu gi haying khoi gi photo da khoi gi khongbun da kana lai kal kal ge ba khoi tungi
ꯂꯝꯕꯤ ꯑꯃ ꯁꯦꯝꯉꯝꯗꯕ ꯑꯩꯒꯤ ꯖꯥꯇꯤ ꯀꯟꯕ ꯉꯝꯗꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯐꯣꯇꯣꯗ ꯑꯩꯒꯤ ꯈꯨꯕꯝꯗ ꯍꯌꯦꯡ ꯀꯔꯝꯕ ꯏꯆꯥ ꯏꯁꯨꯅ ꯂꯩ ꯀꯜꯂꯛꯀꯗꯒꯦꯕ ꯁꯤ ꯈꯟꯊꯕꯤꯌꯣꯕ 시공라바 이다고맨 무슨 진국이나 고도에는 신군실라간다 실리바 dum라바 사롱랑 시력이 아이고 나이시 간전하기 넘었다 땅아이 퍼드나 아이고이세 아무것도 오히려 분신미나버기 아이고 땅아이 퍼드버도 레이 그런 모이나 아이고이 아이 얘기하고 와클 시타도 와간다 아이고이 하이바 아이고이 미암게 하이바 아이고이 구나이시게 하이고 와클론세 시나 망카라간다 아이고이 타먹고 오기 땅아이 퍼드버도 레이게 मरमतुन आइकोई रिकंसोलिडेशन तौबगी आइकोई पुनसिन मिनबगी आइकोई भाव तान मिनबगी आइकोई तासिन खुंजे मिनबगी तंगाई फदबदु लाई बदु हेक तौत ममतमदा आइकोई सी फरंजाई वरकांदा तोवान मागी एगी हाइबो वखलुसिना असेन मचे तारकांदा आइकोई पुनसिन मंगमदबु कुनाय मो वरगदी आइकोई असिगुन सरोलांग सिदा तुखरकांदा आइकोई से लेखा ताबु कुनाय मो कोई सिया मरमतुन रिवाइवल amadi laiba mairoi sing isilina punamagna aikoi kunai si kandaba yadi haiba sina mangda thara kanda aikoi aigi haiba wakal se masi tungoina makanda aikoi gi laikai gi club organization ki maira pai gi laikai gi sinup ki apun bathogai ama matam gi oina aikoi lomina ba machangi पुंबगी ओइबा अपुंबगी ओइबा वाफम थमजदरिङैदा हौजिकि आइखोइ आइगी लेखाइगी क्लब अर्गनाइजेशन माइना पाइगी सिंगुप सिंगसे मतम चाना हप्ता अमगी मनुंगदा अमुक्तो ओइरोबसु पुनमिनरकांदा